Hello. Secretary, driver, गाड़ी start up. Furit tu takhatladuna police ASI du changle. Lokap manungda leiriba nupa machadu da haifet yenglaga hangle. Marol thokdur sibo. Constable duna. Sir, ngasade kimta hayade. Wam tangangde. Chokri yamada makutta tungbunaraga mamai du khasik thangkatuna kana suki dabagum mukladuna famle. Makuttu matungda punbage pambom du so magi tricep muscle mayik singnu utpagum tawri. Sleepless furit oibana makut amade lengjumda thokliba muscle singdo mayik singnu oi. Hek ubada kairin kaijau tarit phabangam gadaba sabani. ASI du saurangnana constable adudage lijay du mullaga lokap adagi manungda praprap jangai. Masi mga kyam haigaline. Hey, nanganano? Ha, naming hayo. Tumin lay, khonjel amta thokde, paukhum amta phangde. Mataw duna hena khoidaw thitlame. Saura duna mamai duda khupak namuk thajile. Chimbal du I khazik thoi. Thokliba ido nakanda fu kam thoi. Amuk mamai do hanagi matawgum nongkhatle. Kanada su nonjaroi, kanagi sumaphamda mungaktu nontharoi haibagom. Masi handine. Hey, nanganay machano? Ha, nama napagi maming hayo. Phone tawge. Lokap ta machano pagi phibam siuraga loinamak marol singani. Ha, police officer magi collar ga paidana. Kyam phawba mino na? Ha, hairo. Nama napa maming kai koi. Naming kai kauge hayo ne. Aroibagi wahaiduga pulap mapachanana pariba lichayduna mukliba pambomdo thodeki haibagum thajile adubu machi lengde. Tanjadudane khanghaudana makhol singdu tabada leiriba mayamdo mamit mana chakchap yungi. Police station do pulap phukduna ukhigadabagum gari makhol singdo nako mensinduna khangne. Sir, mapanda bike mayam ama station si round ko silale. Yami sir, chani mugoini. Makhoigi matawse pulap station manung sida gari sing si thomjilakadabagu male. Wahai singdu tabada police officer do pakhatpagum maning khangan hale. Hey, kana lay. Noi loi namak alert lay. Emergency alarm khong. Pakhatna lokap tu dagi thoke tawbada chokri da paliba nupaduna mangonda yenglaga usitaba meeting amada usitaba minok ama nokshilakpada uraga masadu hena khoido thitlame. Prap amuk manakta changsilakduna makhutuna khadangda chaplaga mamaido thangkatlaga sauna lawraklame. Namai me shinangnara. Ha, tawi shinangnaro. Nanganano. Kana launaringai tanjaduda makhol singdu chap lepkhre bike makhol amata takhidre. Sir, VIP sayani somda lakpa male. ASI do wahai singdu tabada lokaptadagi praprak thoklei. Ure station da changlakliba misakto. Sir, kay thabake? Kay lebirage sir? Ponadam tawraga akhoina dum lakjarsu yabadabo ahingsida mo. Nupado ASI du nangangliba du thoina na chungde. Wahang amakha khangle. Icha nupasida lebra. Wahang du tabada police makhoi masal ko yengne. Constable du na changsilaga ASI du gina kongmayada tapna hairei. Sir, ngasai parko nupa machado. ASI du gyan khanglaklay. Ay, noi kananganalay. Nupa machado ibungodo sidam ta putharo. Constable ama tafing lokap ki thong do hangnaba chensin ke. Nupa machado constable du kapon na thoklay. Chimbal da I thoklibado makona mukhajik de thoi. Bungo, kya kaisu tawde ko? Asoka pan yawbra. Nupa machado kaisu tawde haibago mga khajik nomi. ASI du mado uraga masado pakhatna. Sir, ibungo se sir gi chanupa sir kashilay buwari budi nate. Some misunderstanding ama na chani bungo. Icha se pujakrage. Yara ja. Yare sir,
यानी अखोई मैम स्कॉट तौरगा थिल्लासु दुम थिंजरगे यारनी अईगी सिक्योरिटी यावरी नुपा मचादुदा अमुक ममाई ओनसिलक्तुना बुंगा चन्नब तौरसे अहिंसिसु फना थेंगी नमादो पाखतपदा लोइरमनी नुपा मचादो स्टेशन दगी थोकी तौबदा खोंकाप अनिमुक थांगलमलगा अमुक जग लेपे मतुंग फत ओनसिलक्तुना ए साइदुदा तेंततना हाइरमी अईगी मिंग याइचेनबा इमागी ममिंगना जुनी इपागी ममिंगना nganba